ꯂꯤꯗꯨ ꯃꯤꯔꯩꯕꯥꯛꯇ ꯂꯥꯛꯂꯦ. ꯔꯣꯀꯤꯁꯨ ꯏꯟꯅꯔꯛꯏ. ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯅꯣꯔꯣꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ. ꯍꯟꯗꯛꯇꯤ ꯅꯪ ꯑꯣꯏ ꯌꯥꯔꯤ ꯄꯣꯠꯅꯤ. ꯑꯩꯒ ꯅꯪꯒ ꯌꯦꯡꯅꯕꯗ ꯑꯩꯅ ꯈꯔ ꯐꯖꯕ ꯍꯦꯟꯕꯩꯅꯦ. ꯐꯖꯔꯦ ꯌꯥꯝ ꯅꯃꯤꯠ ꯈꯨꯈꯨꯗꯨꯒ. ꯗꯨꯅꯤꯌꯥꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅꯒ ꯎꯕ꯭ꯔꯣ? ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯅ ꯁꯤꯗꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ. ꯄꯥꯈꯪ ꯃꯆꯥ ꯈꯔ ꯂꯝꯄꯥꯛ ꯑꯃꯗ ꯐꯨꯅꯔꯤ. ꯔꯣꯀꯤꯅ, ꯏꯁ ꯍꯦꯔꯣ ꯉꯥꯛꯇꯅꯤꯅꯦ. ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝ ꯐꯠꯇꯖꯥꯅꯤ. ꯃꯤ ꯈꯠꯅꯕ, ꯆꯩꯅꯕ, ꯐꯨꯅꯕ, ꯍꯥꯠꯇꯣꯛꯅꯕ ꯌꯥꯝ ꯄꯥꯝꯕꯖꯥꯅꯤ ꯃꯣꯏꯁꯦ. ꯑꯗꯨꯅꯕꯨ ꯏꯁꯣꯔꯅ ꯆꯍꯤ ꯌꯥꯝ ꯄꯤꯗ꯭ꯔꯤꯅꯤ ꯀꯩꯅꯣ. ꯂꯤꯟ ꯃꯀꯨ ꯀ꯭ꯋꯥꯛꯅ ꯍꯦꯟꯅ ꯄꯨꯟꯁꯤ ꯁꯥꯡꯉꯤ ꯄꯣꯠꯅꯤꯗ. ꯐꯨꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯅ ꯃꯀꯣꯛꯇ ꯁꯨꯕꯗꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯈꯨꯗꯛꯇ ꯁꯤꯔꯦ. ꯃꯗꯨ ꯎꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯆꯦ ꯑꯗꯨ ꯂꯝꯄꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯃꯅꯥꯎꯕꯨ ꯀꯧꯖꯩ. ꯎꯄꯥꯏ ꯂꯩꯇꯦ. ꯃꯧꯄ꯭ꯋꯥ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ. ꯃꯗꯨ ꯎꯕꯗ ꯃꯆꯦꯗꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯦ. ꯃꯧꯄ꯭ꯋꯥꯕꯨ ꯍꯥꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ, ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯁꯦ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯅꯪꯁꯨ ꯍꯥꯠꯀꯗꯕꯅꯤ. ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯅꯨꯡꯅ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯔꯒ ꯍꯥꯠꯂꯤ. ꯃꯗꯨ ꯎꯕꯗ ꯔꯣꯀꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯟꯕꯗꯤ ꯉꯝꯗꯦ. ꯑꯐꯕꯈꯩꯁꯤꯅ ꯁꯨꯝ ꯁꯤꯔꯛꯄ, ꯅꯣꯏꯒꯨꯝꯕꯁꯤꯅ ꯑꯗꯨꯝ ꯍꯤꯡꯕ. ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯔꯤꯅꯦꯁꯦ. ꯃꯁꯤ ꯃꯤꯍꯥꯠꯄꯁꯦ ꯍꯥꯠꯀꯦ ꯍꯥꯏꯗꯦꯕ. ꯅꯪ ꯁꯤꯕ ꯀꯥꯟꯅꯩꯕꯣ ꯑꯩꯅ ꯑꯣꯠꯄꯗꯨ ꯌꯦꯡꯉꯣ ꯅꯪ. ꯂꯤꯗꯣ ꯅꯣꯛꯊꯣꯔꯛꯂꯦ. ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯊꯣꯔꯛꯏ. ꯆꯦ, ꯊꯧꯕ. ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯩ. ꯔꯣꯀꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯅꯁꯩ ꯐꯩ ꯐꯖꯒꯩ ꯉꯟꯇꯥꯅ ꯁꯤꯔꯛꯏꯁꯦ ꯑꯁ ꯌꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ. ꯆꯟꯗꯨ ꯄꯥꯈꯠꯅ, ꯅꯪ ꯀꯅꯥꯅꯣ? ꯏꯌꯥꯝꯕ, ꯅꯪꯁꯨ ꯑꯁꯤꯕꯔꯣ? ꯃꯥꯅꯤ ꯃꯥꯅꯤ. ꯂꯤꯅ, ꯅꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯣ ꯂꯧꯅꯕꯅ ꯇꯤꯀꯦꯠ ꯄꯤꯕ ꯂꯥꯛꯄꯅꯤ. ꯇꯤꯀꯦꯠꯇꯤꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕ꯭ꯔꯣ? ꯋꯥꯍꯩꯅꯤꯗꯣ ꯑꯅꯤꯗꯨ ꯅꯣꯛꯂꯦ. ꯔꯣꯀꯤ ꯇꯨꯃꯤꯟꯅ ꯂꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ, ꯍꯣꯏ ꯆꯟꯁꯦ ꯂꯣꯇ꯭ꯔꯤ ꯁꯨꯡꯐꯥꯎ ꯐꯥꯎꯂꯨꯅꯨꯀꯣ. ꯂꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ. ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯁꯥꯔꯛꯇꯕꯅꯤ. ꯂꯤꯅ, ꯖꯦꯀꯣꯕꯀꯤ ꯊꯕꯛ ꯄꯨꯍꯧꯕꯗꯒꯤ ꯂꯩꯅꯥ ꯂꯧꯅꯔꯕꯣ ꯅꯪꯁꯨ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯕꯨ ꯁꯨꯝꯕ ꯋꯥꯔꯤꯒ ꯁꯥꯈ꯭ꯔꯕꯣ? ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡ ꯑꯁꯤꯒ ꯑꯣꯏꯅ ꯈꯪꯅꯕꯅ ꯐꯠꯇ꯭ꯔꯣ? ꯃꯃꯩ ꯄꯥꯟꯕ ꯅꯨꯄꯤꯗꯣ ꯄꯥꯝꯖꯗꯦꯀꯣ ꯑꯩ. ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ. ꯑꯔꯒꯊꯥ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗꯅ ꯖꯦꯀꯣꯕ ꯍꯥꯟꯅꯗꯒꯤ ꯚꯣꯏꯁ ꯌꯥꯝꯅ ꯆꯥꯎꯕꯅꯤ. ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯚꯣꯏꯁ ꯑꯗꯨ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯏ. ꯃꯁꯥ ꯐꯕꯁꯨ ꯋꯥꯡꯕꯁꯨ ꯍꯦꯟꯒꯠꯂꯤꯕꯅꯤ. ꯃꯔꯝꯗꯤ ꯁꯩꯇꯥꯟꯁꯤꯡꯗꯣ ꯋꯥꯡ ꯆꯥꯎꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯋꯥꯡ ꯆꯥꯎꯋꯤ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯗꯣ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯍꯥꯡꯗꯣꯔꯛꯏ. ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯉꯛꯅ, ꯏꯔꯤꯛꯅ, ꯋꯥꯇꯣꯅ ꯋꯥꯡꯂꯗꯤ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯗꯣ ꯈꯪꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯗꯨꯅ, ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ. ꯏꯕꯨꯙꯧꯅ ꯊꯥꯔꯛꯄ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯧ. ꯑꯗꯣ ꯅꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯒ ꯁꯩꯇꯥꯅ ꯉꯝꯍꯜꯂꯤꯕꯗꯨ ꯀꯩꯒꯤꯅꯣ? ꯊꯤꯕꯣꯡꯖꯥꯎꯁꯤꯡꯁꯤꯗꯤꯕ. ꯋꯥ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯂꯩꯇ꯭ꯔꯦ. ꯑꯁ ꯊꯤ ꯐꯖꯩ ꯀꯩꯅꯣ. ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯖꯦꯀꯣꯕ ꯅꯪꯕꯣ. ꯔꯣꯖꯔꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯏꯕꯦꯟꯗꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ, ꯀꯔꯤ ꯈꯨꯋꯥꯡꯅꯣ ꯇꯧꯔꯤꯁꯤꯡꯁꯤꯕꯣ? ꯖꯦꯀꯣꯕ 6.4 ꯐꯤꯠ ꯋꯥꯡꯕꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯁꯤꯟꯕꯗꯒꯤ 6.8 ꯋꯥꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ 8 ꯐꯤꯠꯇꯒꯤꯅ 9 ꯐꯤꯠ ꯐꯥꯎꯕ ꯋꯥꯡꯕ ꯉꯥꯛꯇꯅꯤ. ꯁꯤꯒꯤ ꯈꯨꯋꯥꯡꯁꯤꯗꯤꯕ ꯊꯥꯛꯄ ꯑꯣꯟꯊꯣꯛ ꯋꯥꯔꯝꯃꯅꯤꯗ. ꯇꯥꯅꯤꯡꯗꯝꯅ ꯂꯣꯏꯔꯦ. ꯆꯤꯟ ꯀꯥꯡꯖꯩꯁꯤꯗꯤꯕ. ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯏꯕꯦꯟꯗꯧꯒꯤ ꯁꯪꯂꯦꯟꯅ ꯄꯨꯔꯛꯂꯦ. ꯖꯦꯀꯣꯕ ꯃꯥꯅ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ ꯊꯋꯥꯏ ꯑꯅꯤꯗꯨ ꯈꯨꯔꯨꯝꯕꯗ
ꯃꯥꯒꯤ ꯍꯛꯆꯥꯡꯅꯤꯅ ꯃꯥꯁꯨ ꯂꯨꯛꯊꯔꯛꯏ꯫ ꯈꯨꯔꯨꯝꯖꯔꯤ ꯏꯕꯦꯟꯗꯣ, ꯂꯦꯡꯁꯤꯜꯂꯛꯎ꯫ ꯖꯦꯀꯣꯕꯁꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯤ꯫ ꯑꯩꯅ ꯊꯥꯖꯩ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯆꯝ ꯆꯝꯕ ꯄꯣꯠꯁꯛꯇꯤ ꯄꯤꯔꯛꯑꯣꯏ ꯍꯥꯏꯕ꯫ ꯅꯍꯥꯛꯅ ꯂꯣꯏꯅꯔꯛꯂꯤꯕ ꯂꯤꯛ, ꯈꯨꯗꯣꯞ ꯑꯃꯗꯤ ꯊꯥꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯗꯤ ꯏꯕꯦꯟꯗꯧꯅ ꯂꯥꯟ ꯉꯝꯃꯤ ꯍꯥꯏꯕ ꯇꯥꯏ, ꯍꯟꯗꯛꯅ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯍꯥꯛꯀꯨꯝꯕ ꯀꯌꯥ ꯊꯥꯕꯤꯔꯛꯄꯒꯤ ꯂꯥꯟꯗꯣ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ, ꯃꯍꯩ ꯑꯃꯠꯇꯁꯨ ꯍꯩꯕ ꯅꯠꯇꯦ꯫ ꯁꯨꯞꯅꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯖꯕ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯄꯥꯈꯪꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯅꯤ, ꯑꯗꯨꯒ ꯑꯣꯃꯣꯔ ꯑꯣꯏꯅꯕ ꯕꯣꯔꯁꯨ ꯃꯍꯥꯛꯅ ꯄꯤꯕꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯕꯩꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯔꯨꯏꯗꯨꯕꯣ? ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥꯕ? ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯚꯥꯏ, ꯀꯩꯅꯣꯕ? ꯑꯁ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯅꯣꯃꯤ ꯅꯪꯕꯣ? ꯑꯩꯈꯣꯏ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯄꯨ ꯈꯪꯅꯔꯨꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯕꯨꯙꯧꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯍꯣꯏ, ꯇꯝꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯈꯪꯕ, ꯄꯥꯕꯨꯡ ꯄꯥꯈꯪꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯕꯨꯙꯧꯅꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕꯅꯤ ꯁꯥꯔꯝꯃꯤꯕꯁꯦ, ꯃꯍꯥꯛ ꯃꯍꯩ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯊꯪꯗ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯏꯕꯦꯟꯗꯧꯗꯨ ꯃꯄꯤ ꯇꯥꯔꯛꯂꯦ, ꯃꯄꯤ ꯑꯗꯨꯁꯨ ꯇꯩꯊꯣꯛꯆꯩ꯫ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯁꯦ? ꯀꯩꯁꯨ ꯅꯠꯇꯕꯁꯤꯗꯕ ꯏꯕꯦꯟꯁꯦ ꯑꯃꯨꯛ ꯀꯞꯍꯜꯂꯦ꯫ ꯆꯍꯤ 5,000 ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯍꯧꯗꯣꯛꯄꯤꯔꯦꯕ ꯅꯪꯅ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯇꯣꯟꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯏꯔꯤꯛꯇꯣ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯤꯅ? ꯔꯣꯖꯔꯁꯨ ꯉꯛꯂꯞꯅ, ꯁꯥꯔ, ꯇꯣꯟꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯇꯣꯟꯂꯣ? ꯆꯍꯤ 5,000 ꯁꯨꯔꯕꯅꯤ ꯀꯩꯅꯣ? ꯍꯥ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯏꯕꯦꯟꯗꯧꯗꯣ ꯖꯦꯀꯣꯕꯅ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯔꯤꯁꯨ ꯑꯉꯛꯄ ꯐꯥꯎꯗꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯉꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯇꯣꯟ ꯆꯍꯤ 5,000, ꯑꯗꯨꯒ ꯑꯕꯦꯝꯅ 3,400꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 500 ꯁꯨꯕꯗꯒꯤ ꯑꯕꯦꯝꯒꯤ ꯃꯄꯥꯒ ꯂꯥꯟ ꯁꯣꯛꯅꯈꯤ, ꯃꯗꯨꯗ ꯑꯩꯅ ꯉꯝꯈꯤ꯫ ꯑꯕꯦꯝꯕꯨꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯌꯥꯝꯕ ꯂꯤꯗꯅ ꯗꯥ ꯔꯣꯀꯤ ꯀꯥꯏꯅ ꯌꯥꯝ ꯄꯛꯇꯦꯅ ꯃꯥꯗꯤ꯫ ꯃꯥꯅ ꯇꯞ ꯇꯥꯏꯍꯜꯂꯒ ꯑꯔꯤꯕꯤꯒ ꯅꯠꯇꯦ ꯃꯗꯣ, ꯑꯄꯠꯄꯤ ꯑꯄꯨꯡꯕꯤꯗꯣ꯫ ꯅꯪꯅ ꯈꯪꯂꯣꯏꯀꯣ ꯃꯥꯅ ꯗꯥ ꯔꯣꯀꯤ, ꯗꯥ ꯏꯔꯤꯛꯅ ꯀꯧꯕꯩ ꯃꯔꯝꯗꯣ꯫ ꯈꯪꯗꯕꯗꯣ ꯈꯪꯅꯕ ꯇꯥꯛꯄꯗ ꯅꯪ ꯀꯔꯤ ꯃꯥꯡꯖꯒꯦ? ꯊꯨꯕꯨꯛ ꯐꯠꯇꯁꯤꯗꯦꯕ꯫ ꯔꯣꯖꯔꯗꯣ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯐꯝ ꯑꯁꯦ ꯁꯨꯞꯅꯒꯤ ꯆꯍꯤ 15 ꯈꯛꯀꯤ ꯁꯛꯇꯝꯅꯤ, ꯑꯗꯨꯒ ꯑꯩ, ꯂꯤ ꯑꯃꯗꯤ ꯔꯣꯀꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯆꯍꯤ 12ꯒꯤ ꯁꯛꯇꯝꯗꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕꯁꯤ ꯆꯍꯤꯗ ꯌꯦꯡꯅꯗꯦ, ꯁꯛꯇꯝꯗ ꯌꯦꯡꯅꯩ꯫ ꯑꯗꯨꯅꯅꯦ ꯇꯣꯟꯅ ꯗꯥ ꯀꯧꯔꯤꯁꯦ꯫ ꯑꯉꯥꯡ ꯒꯙꯥ ꯑꯁꯤꯗꯤꯕ, ꯅꯩꯕꯅ ꯃꯔꯣꯝ ꯁꯥꯅꯤꯡꯉꯤꯕ, ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯀꯩꯝꯇꯁꯨ ꯈꯪꯍꯩꯇꯦ꯫ ꯅꯣꯏꯗꯧꯅꯅꯦ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ ꯌꯥꯗꯦꯀꯣ, ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯣꯠꯅꯒꯦ ꯈꯟꯗꯧꯕ꯫ ꯏꯄꯥ ꯏꯄꯨꯗꯧꯅ ꯁꯅꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯅꯤꯅꯅꯦ ꯏꯁꯥꯗ ꯀꯩꯝ ꯍꯣꯠꯅꯅꯤꯡꯗꯕ, ꯈꯪꯉꯕ ꯂꯥꯏꯔ ꯃꯆꯥ? ꯔꯣꯖꯔꯗꯣ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯏꯔꯤꯛꯇꯤ ꯅꯣꯛꯇꯦ꯫ ꯑꯩꯁꯤꯕꯨ ꯂꯥꯏꯔ ꯃꯆꯥꯒ ꯃꯥꯟꯕ꯭ꯔꯣ? ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯦ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯉꯥꯛꯇꯅꯤ ꯆꯥ ꯊꯛꯂꯛꯏꯁꯦ, ꯂꯦꯇ꯭ꯔꯤꯟ ꯐꯥꯎꯕ ꯁꯅꯥ ꯗꯥꯏꯃꯟ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒꯤ ꯄꯥꯇ꯭ꯔ ꯂꯩꯇꯕꯅꯤꯅ ꯅꯈꯨꯠꯅ ꯄꯥꯏꯔꯒ ꯁꯥꯍꯤꯡ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ꯫ ꯔꯣꯖꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ꯫ ꯖꯦꯀꯣꯕ ꯁꯥꯎꯅ ꯐꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗꯩ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯣ, ꯅꯈꯣꯟꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯏꯔꯤꯛꯁꯨ ꯑꯃꯨꯛ ꯎꯁꯤꯠꯇꯅ, ꯁꯅꯥꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯊꯤ ꯐꯥꯏꯕꯩꯕꯣ ꯍꯧꯖꯤꯛꯇꯤ ꯅꯣꯔꯣꯛꯇ ꯇꯥꯔꯦꯗꯣ꯫ ꯅꯪꯅꯗꯤ ꯃꯁꯤꯗꯩꯁꯤꯗ ꯄ꯭ꯔꯤꯟꯁꯅꯤ ꯀꯥꯏꯅ ꯃꯨꯛꯆꯔꯤꯕ, ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯂꯩꯔꯤꯕ ꯅꯣꯔꯣꯛꯇꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯣꯠꯄ꯫ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯤꯛꯇꯣ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯏꯕꯦꯟ, ꯑꯩꯒꯤ ꯔꯨꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ꯫ ꯐꯅꯤ, ꯍꯩ ꯇꯥꯔꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯐꯅꯤ ꯃꯖꯥ ꯏꯕꯦꯝꯃ, ꯃꯔꯨꯞ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯣ꯫ ꯖꯦꯀꯣꯕꯇꯣ ꯁꯥꯎꯔꯞꯅ, ꯃꯔꯨꯞ ꯀꯥꯏꯅ, ꯅꯪꯕꯨ ꯆꯍꯤꯀꯌꯥ ꯁꯨꯔꯒꯦ? 1,900 ꯁꯨꯖꯔꯦ꯫ ꯖꯦꯀꯣꯕꯇꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯔꯤꯛꯀ ꯔꯣꯖꯔꯒꯗꯣ ꯅꯣꯛꯊꯣꯔꯛꯏ꯫
ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯤ ꯖꯦꯀꯣꯕꯀꯤ ꯑꯣꯏꯕꯅꯤꯅ ꯖꯦꯀꯣꯕꯅ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯩꯇꯥꯟꯁꯤꯡ ꯑꯗꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁ꯭ꯄꯥꯏꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯆꯤꯕꯣꯟ ꯏꯕꯨꯗꯧꯅ ꯍꯥꯟꯅꯗꯧꯅ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯁꯛ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝꯅ ꯀꯟꯊꯧꯔꯕ ꯉꯥꯛꯇ ꯑꯣꯏ꯫ ꯍꯥꯟꯅꯒꯤ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯈ꯭ꯔꯤꯁꯇꯤꯅꯣ ꯑꯦꯟꯗ꯭ꯔꯤꯅꯣ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯃꯦꯛꯁ ꯑꯃꯗꯤ ꯃꯣꯖꯦꯁ, ꯃꯊꯪꯗꯅ ꯅꯣꯡꯃꯥꯟ ꯑꯃꯗꯤ ꯅꯣꯡꯁꯥꯕ, ꯃꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯍꯤ 5,000 ꯍꯦꯜꯂꯕꯅꯤ꯫ ꯁꯪꯁꯥꯔ ꯑꯁꯤ ꯄꯥꯈꯪꯕꯅ ꯄꯥꯜꯂꯤꯉꯩꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯏꯕꯨꯙꯧ ꯐꯪꯖꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 1,000 ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪꯕꯅ ꯅꯣꯡꯃꯥꯟ ꯑꯃꯗꯤ ꯅꯣꯡꯁꯥꯕ, ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯟꯇꯔ ꯑꯣꯏꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯖꯦꯀꯣꯕ ꯂꯥꯛꯂꯦ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯤꯅꯣꯅ, "ꯍꯜꯂꯣ ꯂꯤꯇꯜ ꯕ꯭ꯔꯗꯔ, ꯃꯩꯇꯩ ꯃꯌꯦꯛꯐꯥꯎ ꯐꯖꯅ ꯇꯝꯃꯛꯇ꯭ꯔꯀꯥꯟꯁꯤꯗꯕ ꯏꯪꯂꯤꯁꯀ ꯑꯃꯨꯛ ꯂꯣꯜꯂꯛꯀꯅꯨꯗ." ꯖꯦꯀꯣꯕ, ꯏꯔꯤꯛ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝꯗꯣ ꯋꯥꯍꯩꯗꯨꯗ ꯂꯣꯏꯅ ꯅꯣꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯖꯦꯀꯣꯕ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯒ, ꯃꯁꯛꯁꯨ ꯐꯖꯕꯒ, ꯋꯥꯁꯨ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕꯒ꯫ ꯑꯇꯩ ꯃꯔꯨꯞꯁꯤꯡꯗꯨꯗ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯖꯦꯀꯣꯕꯀꯤ ꯋꯥꯔꯤ ꯍꯥꯟꯅꯗꯒꯤ ꯂꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯦ꯫ ꯖꯦꯀꯣꯕ ꯃꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯂꯒ, "ꯆꯟꯗꯥꯅꯅꯤ, ꯊꯣꯔꯛꯑꯣ ꯌꯥꯔꯦ, ꯂꯥꯟ ꯃꯇꯝꯗ ꯄꯨꯟꯁꯤꯟꯁꯦ, ꯍꯧꯖꯤꯛꯇꯤꯕꯀꯣ ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯤ ꯏꯁꯥꯁꯦ." ꯏꯔꯤꯛꯇꯣ ꯍꯥꯟꯅ ꯊꯣꯔꯛꯂꯦ꯫ "ꯍꯥꯏ ꯃꯌꯥꯝ, ꯚꯥꯏ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯀꯣ." ꯔꯣꯖꯔ ꯑꯍꯥꯟꯕꯅꯤꯅ, "ꯆꯪꯕꯗꯤ ꯍꯩ, ꯊꯣꯔꯛꯄꯒꯤ ꯃꯍꯩꯗꯨꯗꯤ ꯇꯝꯁꯨ ꯇꯝꯃꯛꯇꯅ." "ꯔꯣꯖꯔꯁꯦ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯦ, ꯃꯍꯩ ꯈꯪꯗꯦꯌꯦ." ꯅꯣꯡꯕꯥꯟꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯩ ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯒ ꯔꯣꯖꯔ ꯑꯗꯨ ꯆꯤꯡꯊꯣꯛꯄꯤ꯫ "ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ." "ꯍꯩ, ꯑꯩꯈꯣꯏꯗ ꯑꯃ ꯍꯜꯂꯝꯅꯤ, ꯄꯨꯄꯨ ꯀꯧꯅꯦ." "ꯍꯣꯏ, ꯌꯥꯝꯕꯨꯗꯤ ꯍꯜꯂꯦ, ꯑꯗꯣ ꯆꯍꯤ 34ꯗꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯅꯤꯅ ꯏꯌꯥꯝꯕ ꯑꯗꯨꯝ ꯀꯧꯔꯣꯗ." "ꯏꯌꯥꯝꯕ, ꯑꯩ ꯃꯔꯨꯞꯁꯦ ꯀ꯭ꯔꯦꯛ ꯈꯔ ꯁꯨꯕꯅꯤ, ꯋꯥꯔꯧꯕꯤꯅꯨꯀꯣ." ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯤ꯫ "ꯑꯌꯥ, ꯀꯩꯅꯣ ꯚꯥꯏ, ꯀ꯭ꯔꯦꯛ ꯁꯨꯕ ꯍꯧꯔꯛꯄꯩꯅꯦ." ꯈ꯭ꯔꯤꯁꯇꯤꯅꯣꯅ, "ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ, ꯍꯌꯦꯡꯗꯒꯤ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯂꯥꯟ ꯑꯣꯏꯔꯥꯏꯁꯤ. ꯏꯌꯥꯝꯕ ꯅꯣꯡꯃꯥꯟꯅꯁꯨ ꯂꯣꯏ ꯇꯥꯛꯅꯤꯗ." "ꯅꯣꯏ ꯑꯗꯨ ꯌꯥꯝ ꯍꯩꯕ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯧꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ?" ꯑꯦꯟꯗ꯭ꯔꯤꯅꯣꯅ, "ꯑꯩꯈꯣꯏ ꯐꯥꯏꯠ ꯐꯅ ꯍꯩꯔꯁꯨ, ꯂꯥꯟꯒꯤ ꯂꯥꯜꯂꯣꯟ ꯈꯔ ꯍꯩꯖꯔꯁꯨ, ꯃꯍꯩ ꯈꯜꯂꯕ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯦ. ꯍꯥꯠꯄꯤꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯣꯃꯣꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯀꯩ ꯀꯥꯟꯗꯒꯦ ꯀꯨꯏꯅ ꯍꯤꯡꯂꯒ, ꯁꯔꯩ ꯍꯧꯔꯛꯅꯕꯅꯤ, ꯑꯩ ꯐꯥꯎꯕ ꯁꯤꯅꯤꯡꯂꯀꯥꯟꯁꯤꯗ. ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯗꯤꯅꯦ, ꯁꯩꯇꯥꯟ ꯉꯥꯛꯇ ꯄꯥꯜꯍꯧꯔꯅꯤ." ꯏꯔꯤꯛꯅ, "ꯏꯌꯥꯝꯕ, ꯄꯟꯊꯔꯔꯣꯏꯁꯤ, ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯂꯥꯂꯣꯡꯁꯦ ꯌꯥꯠꯄ ꯍꯧꯁꯤ." "ꯉꯝꯗ꯭ꯔꯦꯀꯣ, ꯑꯩꯗꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯅꯤ." "ꯏꯁ, ꯀꯩꯗꯧꯕꯗ ꯋꯥꯔꯤꯕ? ꯈꯣꯡꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ." "ꯑꯁ, ꯅꯣꯏ ꯃꯈꯨꯟ ꯑꯍꯣꯕꯗꯣ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦꯃꯦ." "ꯋꯥꯝ ꯍꯣꯜ ꯀꯧꯕꯅꯤ ꯀꯩꯗꯧꯋꯤ ꯏꯇꯥꯎ ꯅꯪꯕꯣ?" "ꯍꯣ, ꯑꯗꯨꯗꯨꯅꯦ, ꯀꯣꯛ ꯉꯥꯎꯋꯦꯕ ꯑꯩ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ." ꯅꯣꯡꯁꯥꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯔꯤꯛ, ꯅꯪꯁꯨ ꯄꯣꯊꯥꯔꯣ. ꯏꯅꯥꯎꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯦ, ꯋꯥꯝ ꯍꯣꯜ ꯃꯅꯨꯡ ꯆꯪꯂꯛꯄꯁꯦ ꯀꯣꯛꯄꯨꯗꯤ ꯈꯔ ꯉꯥꯎꯕꯅꯤ. ꯑꯗꯨꯅꯦꯕ, ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯛꯂꯗꯤꯕꯀꯣ, ꯁꯩꯇꯥꯟꯒꯤ ꯃꯍꯨꯠꯇ ꯑꯔꯒꯊ꯭ꯌꯟ ꯃꯌꯥꯝ ꯑꯣꯏꯅ ꯍꯥꯠꯂꯨꯗꯅ ꯕꯦꯔꯥ ꯀꯥꯟꯅꯅꯤꯌꯦ ꯅꯣꯏ. ꯍꯌꯦꯡꯅꯦ ꯂꯥꯟꯅꯒ ꯀꯥꯔꯟꯗꯤ ꯇꯧꯔꯛꯀꯅꯨꯍꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯣꯝ ꯆꯠꯅꯔꯁꯦ." "ꯑꯗꯨ ꯌꯥꯔꯣꯏꯀꯣ, ꯏꯕꯨꯙꯧꯅ ꯀꯩ ꯍꯥꯏꯔꯛꯀꯦꯅ?" "ꯃꯥ ꯀꯩꯁꯨ ꯎꯕ ꯅꯠꯇꯦ ꯀꯩꯗꯧꯒꯦ? ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯣꯛꯇꯣꯛꯑꯣ ꯅꯪꯕꯨ." ꯏꯔꯤꯛꯅ ꯑꯃꯨꯛ, "ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗꯒ ꯌꯥꯝ ꯆꯪꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣꯕ? ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤ ꯄꯣꯠꯅꯤ." "ꯑꯁ, ꯐꯔꯦ, ꯏꯅꯥꯎꯆꯥ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯍꯧꯔꯣ." ꯏꯔꯤꯛꯀ ꯔꯣꯖꯔꯒ ꯑꯗꯨꯝ ꯃꯥꯟꯅꯅ, "ꯐꯅꯤ ꯏꯌꯥꯝꯕ." ꯖꯦꯀꯣꯕꯇꯤ ꯇꯨꯝꯈ꯭ꯔꯦ꯫ ꯏꯔꯤꯛꯇꯤ ꯔꯣꯖꯔꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ, ꯃꯁꯥꯅꯁꯨ ꯍꯩꯔꯛꯄꯒ ꯊꯋꯥꯏꯁꯨ ꯌꯥꯎꯕꯒ꯫
ꯏꯔꯤꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯔꯅ "ꯀꯩꯅꯣꯝꯇ ꯊꯛꯄꯤꯌꯣ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯗꯤ ꯁꯥ ꯉꯥ ꯍꯤꯡꯅ ꯆꯥꯕꯅꯤ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯝꯕꯗꯤ ꯆꯥꯕ ꯐꯪꯗꯧ ꯃꯥꯟꯗꯦ, ꯁꯨꯞꯅꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯗꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ"꯫ ꯅꯨꯄꯥꯗꯨ ꯋꯥꯍꯩ ꯈꯔꯗ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯖꯦꯀꯣꯕ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤ꯫ ꯁꯨꯛꯍꯧ ꯍꯧꯒꯠꯂꯛꯃꯟꯗꯕꯗꯨꯗ ꯏꯔꯤꯛꯅ "ꯍꯩ ꯖꯦꯀꯣꯕ, ꯍꯧꯒꯠꯂꯣ"꯫ ꯖꯦꯀꯣꯕꯇꯨ ꯃꯪꯑꯣꯏ ꯀꯩꯑꯣꯏ "ꯑꯁ, ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣꯕꯁꯦ"꯫ "ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪ ꯅꯥꯛꯇ ꯂꯥꯛꯇꯣꯏꯕ? ꯏꯀꯥꯏꯒꯅꯣꯕ"꯫ "ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯃꯤ ꯅꯪꯕꯣ? ꯅꯨꯡꯁꯤꯕꯤ, ꯂꯥꯛꯑꯣꯕ"꯫ ꯏꯔꯤꯛꯀ ꯔꯣꯖꯔꯒꯗꯨ ꯌꯦꯡꯅꯩ, ꯚꯥꯞ ꯇꯥꯔꯦ ꯆꯣꯏꯔꯣꯟꯅꯤ ꯍꯥꯏꯕ꯫ ꯏꯔꯤꯛꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯕꯥꯗꯨꯗ ꯍꯦꯛꯇ ꯆꯤꯡꯉꯦ꯫ "ꯑꯌꯥ, ꯀꯔꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪ? ꯑꯁ, ꯑꯦꯅꯤꯒ ꯔꯣꯃꯥꯟꯁ ꯍꯧꯔꯝꯗꯥꯏꯁꯤꯗꯕꯀꯣ ꯕꯤꯠꯀ ꯂꯩꯇꯦ ꯑꯁꯦꯡꯕ, ꯌꯥꯝ ꯌꯦꯠꯂꯦ"꯫ "ꯚꯥꯏ, ꯂꯥꯛꯑꯣ, ꯆꯥꯅꯕ ꯄꯨꯔꯛꯑꯦ"꯫ ꯖꯦꯀꯣꯕꯇꯣ ꯍꯔꯥꯎꯅ ꯐꯨ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯥꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯆꯥꯅꯕ ꯃꯌꯥꯝꯗꯣ ꯍꯦꯛ ꯎꯕꯒ "ꯑꯦ, ꯑꯩꯕꯨ ꯃꯦꯔꯥꯃꯦꯁ ꯆꯥꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯁꯤꯗꯗꯤ ꯁꯥ ꯉꯥ ꯐꯪꯗꯦ ꯍꯥꯏ, ꯆꯥꯁꯨ ꯑꯝꯇ ꯆꯥꯅꯗꯦ"꯫ ꯖꯦꯀꯣꯕ ꯃꯈꯥꯗꯨꯗ ꯐꯠ ꯐꯝꯊꯔꯒ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯏ꯫ "ꯑꯩ ꯆꯥꯔꯣꯏ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯥ ꯉꯥ ꯆꯥꯔ ꯂꯥꯛꯑꯒ ꯑꯩꯕꯨ ꯁꯟꯂꯣ? ꯆꯔꯥ ꯍꯦꯜꯂꯣ ꯑꯗꯨꯗꯤ, ꯀꯥꯟꯗꯦ ꯔꯣꯖꯔ, ꯆꯥꯅꯕ ꯇꯧꯁꯦ"꯫ ꯔꯣꯖꯔꯁꯨ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯄꯥꯏꯔꯒ ꯖꯦꯀꯣꯕꯇ ꯏꯟꯅꯕ ꯇꯧꯏ꯫ "ꯁꯦ, ꯆꯥꯔꯣ"꯫ "ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ"꯫ "ꯑꯩꯁꯨ ꯈꯪꯉꯤ, ꯅꯪ ꯀꯨꯏꯅ ꯁꯤꯒꯨꯝꯕꯁꯦ ꯆꯥꯔꯛꯇꯕꯒꯤ ꯍꯩꯅꯔꯣꯏ ꯍꯥꯏꯕ, ꯑꯗꯣ ꯂꯥꯟ ꯂꯥꯛꯅꯗꯤ ꯑꯐꯪ ꯑꯐꯪ ꯆꯥꯕ ꯍꯩꯗꯧꯅꯤ, ꯁꯦ ꯆꯥꯁꯤꯜꯂꯣꯕ"꯫ "ꯍꯩ, ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ, ꯃꯇꯩ ꯃꯅꯥꯎꯗꯨꯃꯛ ꯉꯥꯏꯔꯦ"꯫ ꯖꯦꯀꯣꯕ ꯏꯔꯤꯛꯅ ꯍꯥꯏꯔꯤꯕꯗꯣ ꯃꯧꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯔꯣꯖꯔꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯂꯤ꯫ ꯖꯦꯀꯣꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯁꯥꯏꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯔ ꯍꯔꯥꯎꯅ "ꯍꯥꯎꯕ꯭ꯔꯥ"꯫ "ꯍꯥꯎꯇꯦ ꯆꯣ"꯫ ꯔꯣꯖꯔꯗꯣ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯔꯒ ꯖꯦꯀꯣꯕꯀꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯏꯟꯕꯤꯔꯛꯏ꯫ ꯑꯃꯗꯨꯁꯨ ꯃꯌꯥꯒꯗꯣ ꯀꯥꯊꯣꯛꯏ ꯄꯣꯠꯅꯤ꯫ "ꯑꯁ, ꯌꯥꯝ ꯄꯛꯇꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯅꯈꯨꯠꯇꯨꯕꯨ ꯇꯦꯛꯂꯕꯣ"꯫ ꯍꯥꯏꯔꯤꯕꯗꯣ ꯑꯅꯤꯃꯛꯇꯨ ꯇꯥꯕꯤꯕꯒ ꯅꯠꯇꯦ꯫ ꯖꯦꯀꯣꯕꯅ "ꯊꯥꯏꯅ ꯃꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯆꯥꯛ ꯆꯥꯗꯕꯒꯤ ꯅꯪꯅ ꯏꯟꯕꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯋꯥꯅꯤꯗ. ꯃꯇꯝꯗꯨꯗꯗꯤ ꯏꯅꯤꯡꯊꯧꯅ ꯆꯔꯥ ꯍꯦꯜꯍꯜꯂꯣ ꯍꯥꯏꯕꯅꯤ, ꯑꯩꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯄꯗꯣ"꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ "ꯅꯪꯁꯨ ꯆꯥꯔꯣꯗꯅ, ꯅꯪ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ"꯫ ꯏꯔꯤꯛꯁꯨ ꯃꯈꯥꯒ ꯇꯥꯖꯔꯨꯗ꯭ꯔꯦ꯫ ꯖꯦꯀꯣꯕ ꯌꯥꯝꯅ ꯀꯦ-ꯃꯧꯅ ꯂꯩꯖꯔꯛꯄꯅꯤ ꯈꯪꯉꯤ, ꯑꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯔꯣꯖꯔ ꯑꯁꯤ ꯖꯦꯀꯣꯕꯀꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯈꯪꯂꯤ꯫ "ꯌꯥꯔꯦ, ꯅꯪ ꯑꯃꯨꯛ ꯆꯥꯔꯨꯔꯣ, ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯑꯦꯕ, ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯁꯦꯝꯒ ꯐꯪꯗꯖꯥꯠꯂꯣ"꯫ "ꯑꯦ, ꯅꯪ ꯁꯦꯝ ꯆꯥꯅꯤꯡꯉꯤꯔꯣ? ꯆꯥꯕ ꯍꯩꯒꯗ꯭ꯔꯣ ꯅꯪꯕꯣ"꯫ "ꯑꯦꯅꯤꯅ ꯇꯝꯕꯤꯕꯗꯒꯤ ꯈꯔꯕꯨꯗꯤ ꯍꯩꯔꯦ"꯫ ꯏꯔꯤꯛꯅ ꯍꯪꯂꯛꯏ꯫ "ꯑꯦꯅꯤꯗꯨꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯥꯏꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ"꯫ ꯖꯦꯀꯣꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯔꯣꯖꯔ ꯈꯪꯉꯤ꯫ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯗ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯕꯅꯤꯅ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯦꯅꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯖꯤꯟꯕꯅꯤ꯫ "ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯏꯆꯟ ꯑꯦꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯦ, ꯑꯩꯅ ꯋꯥꯠꯇꯅꯕ ꯊꯅꯝꯃꯕꯅꯦ"꯫ "ꯍꯣ, ꯐꯔꯦ ꯐꯔꯦ"꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯀ꯭ꯔꯤꯁꯇꯤꯅꯣ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯅꯣꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯤꯉꯩꯗ ꯏꯔꯤꯛꯀ ꯄꯨꯟꯁꯤꯟꯗꯨꯅ ꯃꯃꯥꯡꯗꯁꯨ ꯂꯥꯟ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯂꯥꯟ ꯑꯗꯨꯁꯨ ꯁꯩꯇꯥꯟꯒ ꯁꯣꯛꯅꯕ ꯂꯥꯟꯅꯤ꯫ ꯏꯔꯤꯛꯅ ꯋꯤꯁ ꯋꯤꯖꯥꯔꯗ ꯌꯥꯗ꯭ꯔꯤꯕꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯒꯔꯊꯥ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯈꯛꯇ ꯅꯠꯇꯅ ꯋꯤꯁ ꯋꯤꯖꯥꯔꯗꯁꯤꯡꯗꯣ ꯁꯩꯇꯥꯟꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯟ ꯊꯣꯛꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯈꯣꯏꯅ ꯉꯥꯛꯇꯅꯤ ꯊꯣꯛꯍꯜꯂꯤꯕ ꯂꯥꯟ ꯑꯁꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯋꯤꯁ ꯋꯤꯖꯥꯔꯗ ꯑꯃꯠꯇ ꯌꯥꯔꯛꯇꯦ, ꯑꯗꯨꯅꯅꯤ ꯑꯦꯅꯤꯕꯨ ꯌꯥꯗ꯭ꯔꯤꯕ꯫
ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯑꯦꯅꯤꯕꯨꯗꯤ ꯍꯥꯠꯂꯔꯣꯏ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯗꯨ ꯈꯪꯅꯕꯅ ꯑꯃꯨꯛꯁꯨ ꯑꯦꯅꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡꯁꯥꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯖꯦꯀꯣꯕꯅ "ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯗꯕꯨ ꯁꯩꯇꯥꯟꯁꯤꯡꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯁꯩꯇꯥꯟꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯋꯤꯖꯥꯔꯗꯁꯤꯡꯅꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯇꯨꯗꯦ ꯑꯗꯨꯝꯕꯗꯤ ꯅꯠꯇꯦꯍꯦ"꯫ ꯅꯣꯡꯁꯥꯕꯅ "ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯊꯥꯏꯅꯒꯤ ꯑꯗꯨꯝꯅ ꯏꯆꯝ ꯆꯝꯕ ꯁꯩꯇꯥꯟ ꯅꯠꯇ꯭ꯔꯦ꯫ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯁꯤꯡꯕꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯉꯝꯅꯕ ꯂꯥꯜꯂꯣꯡ ꯌꯥꯠꯇꯕ ꯌꯥꯗꯕꯅꯤ"꯫ ꯅꯣꯡꯁꯥꯕ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯍꯧꯖꯤꯛ ꯃꯈꯥꯔꯣꯝꯗ ꯁꯩꯇꯥꯟꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯑꯔꯒꯊ꯭ꯌꯥꯟꯁꯤꯡ ꯁꯥꯗꯨꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯆꯥꯏꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯋꯥꯡ, ꯃꯃꯥꯡ ꯑꯃꯗꯤ ꯃꯅꯤꯡ ꯂꯣꯝꯗꯒꯤ ꯒ꯭ꯔꯨꯞ ꯑꯅꯤ ꯁꯦꯝꯗꯨꯅ ꯂꯥꯟ ꯑꯁꯤ ꯆꯠꯀꯗꯕꯅꯤ, ꯃꯈꯥꯏ ꯃꯥꯏꯀꯩ ꯄꯥꯡꯅ꯫ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯒ ꯑꯔꯒꯊ꯭ꯌꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯂꯤꯕ ꯁꯩꯇꯥꯟꯁꯤꯡꯗꯣ ꯁꯣꯏꯗꯅ ꯏꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯆꯠꯇꯧꯔꯤꯕ ꯑꯁꯤꯅ ꯅꯣꯡꯃꯥꯟꯒ ꯑꯩꯒ ꯈ꯭ꯔꯤꯁꯇꯤꯅꯣꯒꯅ ꯃꯥꯏꯀꯩ ꯂꯨꯆꯤꯡꯂꯒ ꯆꯠꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯃꯔꯤ, ꯃꯦꯛꯁ, ꯃꯣꯖꯦꯁ, ꯑꯦꯟꯗ꯭ꯔꯤꯅꯣ ꯑꯃꯗꯤ ꯖꯦꯀꯣꯕ ꯅꯈꯣꯏ ꯏꯅꯔꯛꯀꯗꯕꯅꯤ꯫ ꯖꯦꯀꯣꯕ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯔꯤꯛ ꯂꯥꯟ ꯍꯩꯔꯕꯁꯨ ꯍꯟꯇꯔꯅꯤ꯫ ꯔꯣꯖꯔ, ꯀꯣꯛ ꯌꯥꯝꯅ ꯋꯥꯡꯕ, ꯌꯥꯝ ꯍꯩꯁꯤꯡꯅꯕ ꯀꯦꯞꯇꯦꯟꯅꯤ꯫ ꯖꯦꯀꯣꯕ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯍꯧꯕꯒꯤ ꯚꯔꯖꯟꯗꯣ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯃꯔꯝꯗꯤ ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ, ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇꯁꯨ ꯅꯠꯇꯦ"꯫ ꯖꯦꯀꯣꯕꯇꯣ ꯍꯔꯥꯎꯅ "ꯇꯁ, ꯀꯝꯗꯧꯋꯦ"꯫ ꯅꯣꯡꯃꯥꯟ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯍꯩꯖꯕꯒꯤ ꯋꯥꯅꯤ, ꯑꯣꯔꯃꯣꯔ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯍꯩ ꯑꯃꯠꯇ ꯍꯩꯇꯦ꯫ ꯃꯍꯩꯁꯤꯡꯗꯨꯁꯨ ꯏꯕꯨꯙꯧꯅ ꯑꯃꯨꯛ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯃꯍꯩꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯅ ꯀꯟꯊꯧꯔꯦ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯁꯤꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯅꯁꯥꯗ ꯌꯥꯎꯔꯛꯂꯤꯕ ꯂꯤꯛ, ꯈꯨꯗꯣꯞ, ꯊꯥꯡ ꯑꯗꯣ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ"꯫ ꯖꯦꯀꯣꯕ ꯊꯥꯡꯗꯨ ꯁꯠꯇꯣꯔꯛꯂꯦ꯫ "ꯁꯤꯅ ꯑꯃꯨꯛ ꯌꯥꯟꯕꯗ ꯁꯩꯇꯥꯟꯁꯤꯡꯗꯣ ꯕꯣꯏꯂꯔ ꯇꯨꯕꯗꯧꯅ ꯄꯣꯞ ꯄꯣꯞꯀ ꯇꯨꯒꯗ꯭ꯔꯕ"꯫ ꯃꯌꯥꯝꯅ ꯅꯣꯛꯂꯦ꯫ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗꯅꯤ꯫ ꯑꯦꯟꯗ꯭ꯔꯤꯅꯣꯅ "ꯂꯥꯟ ꯆꯠꯂꯝꯗꯥꯏꯗꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯤꯖꯅꯤꯗ"꯫ "ꯌꯥꯖꯔꯦ, ꯃꯅꯥ ꯃꯁꯤꯡꯗꯨꯔꯣ"꯫ "ꯃꯈꯣꯏꯁꯤꯗ ꯂꯩꯔꯤꯕ ꯑꯔꯒꯊ꯭ꯌꯥꯟꯁꯤꯡꯗꯤꯅꯦ ꯁꯥ ꯉꯥ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯄꯗꯤ ꯌꯣꯛꯅꯩ꯫ ꯁꯩꯇꯥꯟ ꯃꯌꯥꯝꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯄꯣꯠꯅꯤꯗ"꯫ "ꯁꯩꯇꯥꯟꯁꯤꯡꯗꯨꯅ ꯍꯨꯔꯥꯜꯂ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯄꯤꯖꯔꯗꯤ ꯃꯍꯩ ꯑꯣꯏꯔꯣꯏꯗ꯭ꯔꯥ"꯫ "ꯍꯣꯏꯅꯦ, ꯄꯤꯖꯅꯤ". "ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯀꯩ ꯆꯥꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ"꯫ "ꯑꯩꯕꯨꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯔꯤ"꯫ ꯃꯣꯖꯦꯁꯅ "ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦ, ꯃꯍꯥꯛ ꯌꯥꯎ, ꯁꯟ, ꯌꯦꯟꯅꯆꯤꯡꯕ ꯐꯥꯝ ꯇꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯏꯅꯥꯎꯅ ꯆꯥꯅꯤꯡꯕꯗꯣ ꯆꯥꯕ ꯐꯪꯅꯤ"꯫ "ꯑꯁ, ꯉꯔꯥꯡꯗꯣ ꯔꯣꯖꯔꯅ ꯅꯝꯗꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯤꯖꯩꯌꯦ꯫ ꯑꯗꯨꯅꯅꯤꯕ ꯖꯦꯀꯣꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯀꯜꯂꯨ ꯌꯥꯔꯣꯏꯕꯣ"꯫ "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯖꯥꯎ ꯄꯤꯖꯒꯦ"꯫ "ꯇꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯅꯁꯦ"꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯂꯥꯟ ꯑꯣꯔꯥꯏꯃꯤꯟꯅꯔꯦ꯫ ꯅꯣꯡꯁꯥꯕꯅ ꯇꯥꯛꯄ ꯈꯨꯗꯤꯡ ꯖꯦꯀꯣꯕ ꯏꯔꯥꯏ ꯂꯥꯏꯅ ꯍꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯔꯤꯛꯀꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯣꯡꯕꯥꯟꯅ "ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ. ꯖꯦꯀꯣꯕꯅ ꯆꯥꯅꯤꯡꯕ ꯁꯥ ꯈꯨꯗꯤꯡꯗꯣ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯣ"꯫ "ꯐꯅꯤ ꯏꯌꯥꯝꯕ"꯫ "ꯂꯥꯟꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯅꯤ ꯏꯌꯥꯝꯕ"꯫ ꯍꯪꯂꯛꯄꯅꯤ ꯋꯥꯍꯪꯗꯨꯃꯗꯤ ꯖꯦꯀꯣꯕꯅ "ꯁꯩꯇꯥꯟꯒꯤ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯈ꯭ꯔꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ꯫ ꯃꯤꯇꯤꯟꯐꯝ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯁꯦ ꯁꯣꯛꯅꯒꯗꯕꯅꯤ"꯫ "ꯑꯣ, ꯃꯣꯖꯦꯁ, ꯖꯦꯀꯣꯕꯁꯦ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯌꯨꯝꯗ ꯄꯨꯕꯤꯔꯣ"꯫ ꯉꯥꯏꯈꯣ, ꯑꯩ ꯑꯝꯇ ꯊꯣꯔꯛꯈꯤꯒꯦ"꯫ ꯏꯔꯤꯛꯁꯨ ꯊꯣꯔꯛꯂꯦ, ꯔꯣꯖꯔꯁꯨ ꯊꯣꯔꯛꯂꯦ꯫ "ꯀꯩꯗꯧꯔꯒꯦ"꯫ ꯔꯣꯖꯔꯅ "ꯅꯪ ꯁꯥ ꯌꯨꯡ ꯆꯥꯗꯣꯏꯅꯤꯅ ꯑꯩ ꯍꯩꯅꯔꯣꯏꯕ꯫ ꯅꯄꯨꯟꯁꯤꯗꯨꯕꯨ ꯎꯍꯩ ꯋꯥꯍꯩꯗ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕꯣ? ꯃꯍꯥꯎꯗꯤ" "ꯑꯁ, ꯑꯗꯨ ꯑꯩꯒꯤ ꯂꯥꯏꯔꯦꯝꯅꯦꯅꯅꯦ ꯄꯥꯞ ꯆꯦꯟꯒꯗꯕ ꯊꯕꯛꯅꯤꯗ ꯏꯇꯥꯎ"꯫
ꯁꯟꯅꯕ ꯁꯟꯗꯥꯅ ꯂꯩꯍꯧꯔꯣꯅꯦ ꯏꯌꯥꯝꯕ ꯆꯠꯁꯤ ꯀꯥꯟꯗꯦ ꯌꯥꯅꯤ ꯌꯥꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯦ ꯈꯣꯡꯅ ꯆꯠꯇꯣꯏꯔꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯃꯣꯖꯦꯁꯇ ꯅꯣꯛꯃꯤ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯂꯥꯛꯂꯅꯤꯗ ꯀꯔꯤꯅꯣ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯍꯥꯏꯕꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯗꯅꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯎꯕ ꯅꯠꯇ꯭ꯔꯤ ꯃꯣꯖꯦꯁꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯗꯨꯗꯒꯤ ꯚꯦꯍꯤꯀꯜ ꯑꯃ ꯀꯧꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯠ ꯂꯥꯛꯏ ꯖꯦꯀꯣꯕ ꯃꯗꯨ ꯎꯕꯗ ꯋꯥ ꯁꯥꯊꯤ ꯆꯥꯎꯈꯠꯂꯖꯥꯠꯅꯤꯅ ꯁꯥꯏꯁꯤꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯑꯍꯥꯟꯕ ꯎꯕꯁꯤꯗ ꯉꯛꯄꯒ ꯐꯥꯎꯕ꯭ꯔꯣ ꯂꯥꯏꯔꯕ ꯍꯟꯇꯔ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯇꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯑꯗꯨ ꯃꯤ ꯌꯥꯎꯗꯦ AIꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯃꯈꯨꯠꯇꯣ ꯍꯥꯏꯔꯛꯏ ꯔꯣꯖꯔꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯍꯥꯏꯔꯝꯃꯤ ꯏꯔꯤꯛꯅ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯨ ꯁꯨꯝ ꯃꯇꯩ ꯃꯅꯥꯎꯒꯤ ꯇꯥꯏꯞꯇꯒꯅꯦ ꯇꯧꯔꯛꯈꯤꯅꯤ ꯉꯔꯥꯡꯁꯨꯅꯦ ꯔꯣꯖꯔꯅ ꯆꯥꯛꯀ ꯏꯟꯕꯤꯔꯤꯕꯅꯤ ꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯕꯖꯥꯠꯅꯤ ꯃꯌꯥꯝꯅ ꯅꯣꯛꯂꯦ ꯔꯣꯖꯔꯁꯨ ꯅꯣꯛꯇ꯭ꯔꯤ ꯋꯥꯍꯩꯗꯨꯗ ꯃꯦꯛꯁꯅ ꯑꯃꯣꯝꯗꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯕ ꯆꯠꯈ꯭ꯔꯤꯁꯤꯅ ꯑꯃꯣꯝ ꯑꯣꯏꯗꯧꯕ ꯁꯤꯅ ꯂꯥꯕꯅꯤ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯇꯤꯟꯅꯔꯛꯑꯦ ꯑꯩꯅꯕꯨꯗꯤ ꯆꯍꯤ 2 ꯍꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯣꯖꯦꯁ ꯑꯃꯗꯤ ꯖꯦꯀꯣꯕꯅ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯗ ꯐꯥꯔꯝ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯌꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯌꯥꯝꯂꯕ ꯌꯥꯎ ꯃꯌꯥꯝꯗꯨ ꯁꯦꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯇꯤꯟ ꯌꯣꯠꯄꯅ ꯌꯥꯗ꯭ꯔꯦ ꯏꯌꯥꯝꯕ ꯑꯆꯧꯕ ꯑꯝꯇꯗꯤ ꯆꯥꯒꯦꯀꯣ ꯃꯣꯖꯦꯁꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯍꯣꯏ ꯌꯦꯟꯁꯨ ꯁꯟꯁꯨ ꯂꯣꯏ ꯐꯪꯅꯤꯗ